Mayambu Kurumzari. Basics update na ngasisu anauba crime gi wari amakag puduna laksari. Pujarakliba case asi Mapuroibabu maga aronba mari lainaba Nupaga lautuna duna mihathina hatok piraba matungda mahaka aronba mari lainariba Nupa asibu plastic surgery tawduna Mapuroiba Saduna Nungcnaba Hatlaga case ni. Wari asi loiba phawba tabiraba matungda nupisina chathakiba aronba thabaksing imung manung amadi pulisna matau karamna khanglakibage amadi poloida makhoigi punsina kari oiki haibadu wari asi loiba phawba tabiraga mayam puna khangminasi. Laibak thiba thogdo asi ngasidagi sahi nipan mapan muki mama haibadi kumjali singani taraga tareki matam asida Telangana gi apikpa sahar ama oiriba Nagar Kurnul hariba mafam asida thokiba thogdokni. Thogdok asida accused oiribi nupi asigi mamingna Swathi Reddy masagi chahi 18 ni aduga mahak asi trained nurse amani. Loinana thogdok asida victim oikraba leikidraba mahaki Mapuroiba asigi mamingna Sudhakar Reddy masagi chahi 32 ni mahak asi businessman amani. Sudhakar Reddy amadi Swathi Reddy asi imung manung haina singnaraba matungda makhoi ani haukiba kumjali singani taraga mari asida yumban punsida khongdarakibani. Masigi matung makhoi anigi macha nupa ama nupi ama phangjarami. Swathi Reddy asi mapan thongda yamna ingja tapsaba ahal lamanbu yamna kina hangoina chachaba mane makubu ningthijana seba taubi thawalum bebar khangbi nupi amani. Masina maram oraga mahakpu manemaku amadi imung manungi leriba miyai singasina mahakpu yamna nungsina tawbirami. Mahaki Mapuroiba oiriba Sudhakar Reddy nasu mahak asibu yamna nungsina luna sana awatba amata leitana yum masida thangbirami. Swathigi maphamda awat apa leitana ningba loina thungjarabasu imung manung amadi Mapuroibaga mahaka matam sangna loina badi phanglamde. Anamba matamda Swathi asi naitom lerami. Maramdi mahaki Mapuroiba oiriba Sudhakar Reddy asi afawa businessman amani. Masina maram oraga mahak yumda yamna toina leramde. Maruina mahana leriba city Nagar Kurnul hariba mafam asi thadoktuna India gi tongan ba mafam singda mahaki business ki damak chatlami. Masina maram oraga mahaki nupibu yamna nungsijaba taragasu mahaki nupi asibu care tawbibagi matam mangonda leramde. Amoromda mahaki manemaku asisu government gi service tawbana maram oraga quarter da anamba matamda lerami. Masina maram oraga Swathi Reddy anamba matamda yumasida naitom lerami. Asumna matam khara haukrabagi tungda Swathi Reddy private hospital amada physiotherapy taunanabagi damak mahak laklami. Amasung hospital asida lakpa matamda thawdo asida main accused oigadoriba Rajesh Azakol masagi chahi 32 suraba physiotherapist asiga mahaka ihan thengnaki. Asumna physiotherapy tawbagi hapta ama ani sum yamna toina unaba thengnaba tawrukpa asina Swathi amadi Rajesh ani naksinana amadi yamna free and frank oina wari watai sanaba horaki. Mobile number fauba share taunaduna makhoi ani marup mapang ama oibagi mari tapna semgalaki. Matung tarakpada Swathi Reddy na mahaki Mapuroibana thabak chathokiba yumda mathanta leihoba matam asida Rajesh Azakol hariba physiotherapy asida mahakna call tawduna wari watai amadi imung manungi awanungai wari kya share taunarami. Masidagi tamna nungtigi wari sum sanarakpa asina makhoi ani yamna naksinaraki. Asumna nongmada mangadagi tadana phone call tawnaduna makhoi ani pakhang leisabigi matawgumna yamna toina wari sanaraki. Makhoi ani ki chalamba lambi adu nungsibagi lambida yamna thuna khongdaraki. Masigi matung tarakpada mahaki Mapuroibana thabak chathokiba matamda Swathi Reddy na Rajesh pu call tawduna mahaki mayumda kauduna makhoi ani achetpa mari kyarak thamnaki. Aduga Rajesh Azakol hariba nupa asisu Swathi Reddy bu yamna nungsijaba Swathi Reddy da yamna ngaujaba misak ama oiraki. Makhoi ani asi amana amabu nungsinaba taragasu makhoi ani gi mari asidi mapan thokna phongdokpa yadaba asina maram oiraga makhoi ani da awaba amadi adamuk oirami.
Asumna lerekpa asina laibak thiba thodok thokadaba hapta amanigi mamangda Sudakargi manau nupa amana mahaki matei ma oiriba Swathi amadi Rajesh hariba nupa asiga punna chatminaba urami. Madugi pau adu mahakna mayambada tamlaba matungda madugi matangda Swathi amadi Sudakar anigi marakta ningai sangdanaba macha amadi thoki adubu Sudakarna mahaki nupi asina adugumba thabaksing tauramgani haibadu mamang taktagi hauna thajaba lairaktabana maram orga mahangna wafam adu mahaki nupida anirak hanna hangkide. Mahaki Mapuroibana tuminna leisingkraba matungda Swathina Mapuroibaga maga khanakibagi pau adu Rajeshta phone call tawduna tamlami. Aduga makhoi ani kari tawsige haiduna khanarami. Maduda Rajeshna wafam ama hogdoraki madudi makhoi ani mafam asi thadoklaga atopa mafam amada punna makhoi anigi oiba sangsar amada leirurasi haiduna Swathida hairami. Adubu Swathina Rajesh ka punna leminaningba taragasu wafam adudi yaninglamde. Swathina pamlibasi linsu siba seisisu tektaba mawongda pantung yoba pambani. Masigi matangda Swathi wakhal yamna khalami. Matang chana Telugu film yebadu hariba film adu masa singna yenglami. Masidagi Swathina Mapuroibabu manghannaba lambi ama mahaki wakhalda fauraki. Yebadu hariba film asi anambana yengbiramlagani kanjai. Film asida Ramcharan sikraba matungda plastic surgery da fauraba Ramcharan gi mamana Alu Arjun gi maina tangkhai ama hena sakraba mamai adubu Ramcharan gi sakphamda plastic surgery tawkiba adu miyamsu film asi yengbiba taragadi soidanamaki khangbiramlagani. Masigi matung tarakpada Swathina mahaki wakhalda faurpa punhamak Rajeshta tamlam. Swathigi wakhalona sigi matungina Sudakar asi halaba matungda Rajesh puna Sudakar gi maithong mananaba plastic surgery tawraba matungda makhoi ani punna leiminaba madu oiba taragadi punsi supa makhoi ani ayat apan amata yaudana leminaba yaragani haiduna khanjarami. Rajesh nasu Swathina haibu wafum kudimak yarami. Makhoina thodo asi chathanabagidama plan tawrami. Plastic surgery ama tawba matamda paisa kayam yamna sangadage haibasi makhoi anina hana khangdoklami. Masigi matungina plastic surgery ama tawba matamda lupa lakh manga dagina daruk phawba sangi haibase makhoi anina khangki. Masigi matung tarakpada Swathi amadi Rajeshna Sudakarbu hatnanabagidama plan tawki. Plan asigi matung ina haukiba kumjali singani taraga tareki November gi tang kunga taruk asida Swathina mahaki masa ani edu mapamda thaki. Hairiba numit asida Sudakar mayumda thunglagadaba numitni. Sudakarna yumda yaruktingegi matam asida Swathina Rajeshpu kauduna kamada dumina lotuna thamlami. Masigi matung tarakpada Sudakar numit asigi numidang waramgi pung mangaga makai muk tarakpa matam asida mayumda yaruki. Mayumda yaruklaba matungda lamsang chalubagi ngahak awa potharami. Tanja aduda mahaki nupi Swathi ka aduda changaklaba matungda Rajeshta anesthetic hariba drug asi kapsilami. Maduda Sudakar su khangboi lakboi Swathi nangna tawribadu karino haiduna hanglakpaga panthadana ngasagi imungda lumduna leramba Rajeshna yosuk amana Sudakar gi makokta thomlami. Yosuk adugi saphune amadi mangonda hapkiba drug aduna maram oraga Sudakar gyan mangduna phamungda taki. Madugi khudong chaba adu lawduna Rajeshna mo lawraba matungda Sudakarbu mo nanamduna hatpiki. Masigi matung tarakpada ihing nahing teraba mompak phidak aduna yomsilaba matungda Sudakarbu Rajesh amadi Swathina makhoigi kar manungda haptuna puraklaba matungda Mahabunagar hariba forest asitamna laklami. Masigi matung forest asigi yamna sukpa jagada mirak narak yenglaba matungda petrol hajinduna Sudakarbu maina tumna tharami. Sudakargi hakchang aduna utolaba matungda Rajesh amadi Swathi mafam adu thadoktuna laki. Asumna numit nini leiraba matung haibadi November gi tang kungani pan asida amuk Swathi amadi Rajesh mafam amada thengnarami. Swathi ga thengnaba aduda Rajesh masa adu sor adu janing tana honba haibadi normal taba ngamjade.
ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁ꯭ꯋꯥꯊꯤꯅ ꯔꯥꯖꯦꯁꯄꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯀꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯨꯙꯥꯀꯔꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯑꯃꯗꯤ ꯈꯨꯗꯥꯡꯗ ꯁꯤꯔꯝꯕ ꯄꯨꯝꯅꯃꯛ ꯔꯥꯖꯦꯁꯇ ꯁꯤꯍꯜꯂꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯥꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯦꯁꯀꯤ ꯃꯥꯏꯗ ꯑꯦꯁꯤꯗꯀꯤ ꯁꯔꯨꯛ ꯈꯔ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯔꯥꯖꯦꯁ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯁ꯭ꯋꯥꯊꯤꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯅꯕ ꯑꯦꯁꯤꯗ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯍꯩꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯁ꯭ꯋꯥꯊꯤꯅ ꯔꯥꯖꯦꯁꯇ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯟꯊꯗꯅ ꯁ꯭ꯋꯥꯊꯤꯅ ꯔꯥꯖꯦꯁꯄꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯈꯤ꯫ ꯄꯟꯊꯕ ꯇꯧꯗꯨꯅ ꯁ꯭ꯋꯥꯊꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ 4ꯃꯨꯛꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁꯨꯙꯥꯀꯔꯗ ꯑꯦꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 5ꯗꯒꯤꯅ 6 ꯐꯥꯎꯕ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯨꯅ ꯌꯥꯡꯅ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡꯗ ꯆꯪꯅꯤꯡꯕ ꯁꯟꯐꯝꯁꯤꯡ ꯆꯪꯁꯅꯨ ꯑꯗꯨꯒ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯙꯥꯀꯔ ꯁꯥꯔꯤꯕ ꯔꯥꯖꯦꯁꯀꯤ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯄ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯡꯅ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯔꯥꯖꯦꯁꯀ ꯌꯥꯝꯅ ꯃꯥꯟꯅꯗꯕ, ꯁꯑꯣꯡ ꯁꯥꯗꯥꯗ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯛꯂꯤꯕ ꯔꯤꯂꯦꯇꯤꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯨꯙꯥꯀꯔ ꯁꯥꯔꯤꯕ ꯔꯥꯖꯦꯁꯅ ꯃꯃꯤꯡ ꯃꯊꯥ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯁ꯭ꯋꯥꯊꯤꯅ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯨꯙꯥꯀꯔ ꯑꯁꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯅꯝꯕ ꯃꯇꯝꯗ ꯁ꯭ꯋꯥꯊꯤ ꯑꯃꯗꯤ ꯁꯨꯙꯥꯀꯔ ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯁꯨꯙꯥꯀꯔꯒꯤ ꯑꯄꯣꯛꯄ ꯑꯁꯤꯅꯗꯤ ꯃꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯆꯥꯗꯨꯔ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯆꯤꯟꯗꯗꯤ ꯀꯥꯡꯊꯣꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯁꯨꯙꯥꯀꯔꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯇꯟ ꯁꯨꯞꯅꯆꯤꯡꯕꯁꯤꯡ ꯄꯤꯊꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯃꯨꯇꯟ ꯁꯨꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯨꯙꯥꯀꯔꯒꯤ ꯌꯥꯝꯅ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯨꯇꯟ ꯁꯨꯞ ꯑꯁꯤ ꯁꯦꯝꯗꯨꯅ ꯃꯌꯥꯝꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯙꯥꯀꯔ ꯁꯥꯔꯤꯕ ꯔꯥꯖꯦꯁꯇ ꯃꯨꯇꯟ ꯁꯨꯞ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤꯕ ꯃꯨꯇꯟ ꯁꯨꯞ ꯑꯗꯨ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯚꯦꯖꯤꯇꯦꯔꯤꯌꯥꯟꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯙꯥꯀꯔ ꯑꯗꯨꯗꯤ ꯃꯨꯇꯟ ꯁꯨꯞꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯙꯥꯀꯔ ꯁꯥꯔꯤꯕ ꯔꯥꯖꯦꯁ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯋꯥꯊꯤ ꯑꯃꯗꯤ ꯔꯥꯖꯦꯁꯅ ꯆꯠꯊꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯟꯊꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯁꯤ ꯁꯨꯙꯥꯀꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯄꯨꯂꯤꯁꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯦꯁꯤꯗ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯔꯥꯖꯦꯁꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯃꯁꯛ ꯈꯪꯗꯕ, ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃ꯭ꯌꯨꯇꯟ ꯁꯨꯞ ꯐꯥꯎꯕꯗ ꯃꯍꯥꯛ ꯚꯦꯖꯤꯇꯦꯔꯤꯌꯥꯟꯅꯤ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯇ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯁꯨꯙꯥꯀꯔꯒꯤ ꯈꯨꯠ ꯑꯗꯨ ꯑꯙꯥꯔ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯗꯨꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯔꯥꯖꯦꯁ ꯑꯖꯥꯀꯣꯜ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯑꯦꯁꯤꯗ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗꯁꯨ CCTV ꯐꯨꯇꯦꯖ ꯑꯃꯒꯤ ꯔꯦꯀꯣꯔꯗ ꯑꯃꯗ ꯁ꯭ꯋꯥꯊꯤꯅ ꯔꯥꯖꯦꯁꯇ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯟꯊꯗꯅ ꯄꯨꯂꯤꯁꯅ ꯁ꯭ꯋꯥꯊꯤꯕꯨ ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁ꯭ꯋꯥꯊꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯋꯥꯊꯤꯅ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯆꯠꯄ ꯃꯇꯝꯗ ꯔꯥꯖꯦꯁ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯁꯅ ꯃꯍꯥꯛꯀꯤ
Ajit Akomgi video sing photo sing namlaba matungda mahakpu blackmail tawduna mahak relationship thamnanaba honaki karigumba yadaba taragadi mahaki macha amadi Mapuroiba asi phawbada hatkani haiduna kehalai haiba wafam ama mahaki ahanba statement phongdoki adubu police ki maiki dagi shu thawdo asigi matangda hek thokiba numittagi thijinba haurakpa asida Rajesh amadi Swathina hospital da chatuna plastic surgery ama tawba matamda chawrakna cell cam yamna sangadagi haibase hospital da chatuna Thamlambagi wafam phawba phongdorakpadagidi Swathi mahak masagi maral pumba masana yazaki Swathibu local court amada puthokaba matungda December 10 2018 mahakpu phaki aduga thawdo asigi main accused oiriba Rajesti mahak masagi phibam adu phattabana maram oiraga arrest tawkhide asa hek phagalakpaga mahakpu arrest tawnanabagidamuk police na ngaiduna leiki amaromda plastic surgery tawbagi asangba sanpam lupa lakh manga asi ahanba lupa lakh ahum amadi Sudakargi imung manung na hana pikhre adubu walhuriba lupa lakh anigi sanpam asidi pidaba taragadi Rajesh asi hospital asidagi puba yaroi haiduna hospital authority gi maikidagi shu hairaklami police ki team da Rajesh ki ATM card amadi mahaki leriba bank account asidagi sanpam logthoktuna hospital gi fee thirami amadi Rajesh pusu police na pharami masigi matung tarakpada Rajesh amadi Swathibu puduna police ki team asina Sudakarbu mai thakiba mafam adu tana puraklami mafam aduda forensic science ki team singalana proof and evidence oiba yaba kari leiri haiduna yangsilami maduda mafam adudagi syringe amadi Sudakarbu hatpada yaukiba yot amadi sunina singba Sudakarbu hatpada sizinnakiba polam sing police na fanglami fangliba proof and evidence mayamasina maram oraga Swathi amadi Rajesh court putoklaba matungda makhoi anigi masagi maralgi damak jail da thamki masigi matung kumjali singani taraga nipal da Swathi bail piki aduga mahagasi mahaki nupa mayumdadi sangjapam leitabana maram oraga mahaki mapam lamdamda laki adubu mapam lamdam asidasu mahaki apokpi mamana mahak asi leikidre haiduna mahaki aroiba mathau mangam phawba pangthokre yum asida mahaki sangjapam leite haiduna mahakpu tanthoraki masigi matung tarakpada state na salaiba home center amada mahak asi leiraki adubu matam sana court ta appear tawgadabada tahugdabadagi court ki maikidagi non bailable warrant panduna mahakpu amuk hana arrest tawki masigi matung tarakpada haukibali singani kunga mangage June tha asida Mahabud Nagar gi jail da mahak leiri amadi thawdo sigi main accused oiriba Rajesh Azakoldi lisingani taraga taretagina haujuk phawba bail phangdana jail gi kaisum sangda leiri pujarakliba case asi kamdau bibagi comment section da adom gi mot sing thambiramu makata na channel asidagi crime gu mari lenaba wari sing taba phongbinabagi damak channel asibu nungsibiduna like comment subscribe tawbiramu tabiriba khudingmakpu amukka handa khurumjari